Ising echao mioi kaya awafamda tari handak nomit kharanigi mamangdagi churakpa nongna echao thoktuna mioi kaya awafamda tare. Imphal iski kurai haikrumakong mapada turel torban kaibadagi hajilakpa isingna kurai maikai echao gi awaba mayoknari. Maikai kaya dagi hajilakpa isingna borompat soibam laikai ayangpali wangkai kuno yauna DDK office amadi borompat police station Imphal East DC office complex yauna mafam adwai gi officing ising thumjinduna lairi. Handaki echao asina khara hena soklibasi Imphal East ki mafam singni. Imphal turel paringda turen torban kairakpada amadi ising pathorakpana state asigi yamna maru oiriba Jenims Hospital su ising thumjinduna ana ayek yaubasingna amuka hena awafamda tapadagi anabasing Rims Hospital amadi safagadaba mafamsingda puthokpagi tabaksu sathari. Chahi kudingi state sida May June tha asida hek echao thoi tholiba echao asi torel khongnung thenba amadi torban ningthina retaining wall sabidabadagi thokpa ayambane. Nong leptana churakpa hek hobadagi karamba torel gi torbal Hudong saroidaba fibamda laibage haibasi yangsinba khara watpagi mami tai. Masimangna thokliba echao asi thoandaba yai haibagi wafamdi nati. Adubu ka hena sokliba asidagi khara makhaidi kan hoba ngamgani. Lalol itikidamak manamasing thaduna hingjariba mioi kaya farm ising loina tumjinkibana echao hantharaklaba matungda kari fibamda laigani haibasi khanbada awaba ama oiri. Haujiksu nong adumak suri. Namit kharani amuk leptana nong churakpa tarabadi kodong sadaba mayam ama suwaidana mayok nagadoribane. Echao gi awabasing laitanaba mari lenabasingna kari tawgadage haibadu amuktang khandahaningi.